Russia de annex tawri haina lauthokraba Lyman city dagi Russia gi lanmising lanjena khrei Vladimir Putin gi alaina nuclear khulai sisinaba pamle Russia de annex tawkraba Donetsk region gi saruk ama oibada natana Russia na Ukraine da sathriba yamna maru oiba strategic town ama oiriba Lyman city da leramba Russia gi lanmising mafam adu thadokuna sena khrei US ki maikai dagi Ukraine na Lyman khudum san khibasina Russia da choba saitheng mayok naragani haina phongdokhrei amarom da Russia gi lanmising na Lyman city thadokuna chena khibasina Russia gi maikai dagi nuclear sisinaduna khud hanbagi apamba leire adubu America gi maikai dagi de karigumba Russia na lan asida nuclear khulai sing sisinaba tarabade Russia na mamangda amukta thengna khidriba kanba saitheng mayok nagani haina warning tawkhrei Russia gi lanmising aduna thangja numitagi hauraga Ukraine gi nongpok thangba Lyman city thadokuna chatkibane masi maruoina Ukraine gi lanmisingna langwai chansilakpadagi upai leraktraba Russia gi lanmising kibadagi mafam adu thadokuna chatpata khibane marak asida Russia gi close ally oiriba Chechnya gi leader na de Russia na mapangal khara sonthaba nuclear khulai sisinaduna paukhumpi na bagi matang da khanari haire Russia gi president Vladimir Putin na Donetsk region bu annex tawri haina laukthraba matung tarakpada Lyman city dagi Russia gi lanmising maithiduna handokiba se yamna ningba kainingai oiba thawong ama oire Putin na Ukraine gi region mari annex tawri haina laukhthokiba wafam adu Ukraine amadi west gi laibak singna de akanba mawongda condemn tawre Russia gi defense ministry gi maikai dagi phongdokiba wafam da Lyman city da leriba Russia gi lanmising adu Ukraine gi lanmising na langwai sanba yabagi phibam ama lakpana maram oiraga khara safagadaba mafam yanglaga Lyman dagi handokibane Ukraine gi maikai dagi de Lyman da leriba Russia gi lanmi khudum chanduna thamle haina laukhthokibaga loinana taun manungda makhoi gi lanmising na sangsilaga Ukraine gi firal singkhatpana chingbagi saktam sing video footage sing da ukhrabane marak asida Russia gi president Vladimir Putin ga yamna naknaba nakna sanminariba Chechnya gi leader Ramzan Kadyrov na haikibada Russia gi lanmising aduna Lyman territory thadokuna satkiba matung tarakpada mahakna tuminna leiba ngamlaktre mahaki personal oiba opinion da border area gi saruk aduda martial law laukthokpa amadi mayai chamba thaki oiba nuclear khulai sisinaduna khudhanbagi matangda su khanari haire Ukraine lanmi gi Eastern Force ki spokesperson amana haikibada Russia gi lanmi sing aduna Lyman area da punsinduna leire mahakna makhata na haikibada Lyman da Russia gi lanmi lising manga dagi lising manga ga chamnga phauba leiramme adubu Russia gi lanmi sing adu asiana amade asokapan yaurakpadagi masing adu hanthakhrei Donetsk region gi awang thangbada leriba Lyman town changpham aduda Ukraine gi lanmi anina hangama palama de higok masugi firal sing singkhatkrei president gi chief of staff na tharakpa firal singkhatpa yauba video adu uthokhrei October tang amada aikhoina leibak asigi firal singkhatlei Lyman town ase Ukraine mukhanna loksin bangamlei Russia gi lanmi singna de Lyman town ase Donetsk region da sathariba operation asigi damak logistic amade transport ki maru oiba mafam ama oiduna lakhibane Lyman town bu Russia gi lanmi singna handokiba ase president Putin gi oinadi yamna ningba kainingai oiba thawong oire haukiba thada Ukraine gi lanmi singna awang nongpok thangba Kharkiv region da nongthanga pangkak oina chatharakiba counter offensive amada Russia na occupy tawduna leiramba Ukraine gi lam square kilometer lising taruk amuk loksinba ngamkhibani haire masigi mathakta Lyman town loksinba ngamkhiba se Ukraine lanmi gi oina de achoba mai pakpa ma oina launari su haire aroibada tabiriba pumnamakpu thagatsare